ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯖꯨꯀꯣ ꯚꯦꯂꯤꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯔꯨꯞ ꯅꯅꯥꯎꯅ ꯃꯉꯣꯟꯗ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯀꯥꯡꯕꯨꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯚꯦꯂꯤ ꯑꯁꯤꯒꯤ ꯐꯖꯕ ꯈꯔ ꯁꯩꯊꯥꯗꯨꯅ ꯍꯥꯞꯆꯤꯟꯖꯔꯤ꯫ ꯖꯨꯀꯣ ꯚꯦꯂꯤ ꯑꯁꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯃꯐꯝꯗ ꯂꯩꯔꯤꯕ ꯂꯝ ꯀꯣꯏꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 34 ꯂꯥꯞꯅ ꯂꯩ꯫ ꯖꯨꯀꯣ ꯚꯦꯂꯤꯒꯤ ꯀꯥꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯐꯝ 3 ꯊꯣꯛꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯥꯎꯂꯣꯝꯗꯒꯤ ꯀꯥꯕ ꯑꯃ, ꯑꯅꯤ ꯑꯃꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯕꯤꯁꯣꯏꯃꯥ ꯑꯃꯗꯤ ꯖꯈꯃꯥꯗꯒꯤ ꯀꯥꯅꯩ꯫ ꯃꯥꯎꯗꯒꯤ ꯀꯥꯕ ꯑꯃꯗꯤ ꯖꯈꯃꯥꯒꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯦꯗꯚꯦꯟꯆꯔꯁ ꯌꯥꯝꯅ ꯑꯣꯏ꯫ ꯏꯁꯨꯛ ꯁꯨꯛꯄ ꯂꯝꯕꯤ ꯐꯖꯅ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯗꯨꯒ ꯕꯤꯁꯣꯏꯃꯥꯒꯤ ꯀꯥꯐꯝ ꯑꯁꯤꯗꯤ ꯂꯝꯕꯤ ꯐꯖꯅ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯤ ꯑꯌꯥꯝꯕ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅ ꯀꯥꯅꯔꯤꯕꯁꯤ꯫ ꯆꯤꯡꯈꯣꯡꯗꯒꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 6 ꯆꯤꯡ ꯀꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯔꯕ ꯚꯦꯂꯤ ꯑꯁꯤ ꯆꯤꯡꯊꯛ ꯑꯁꯤꯗ ꯂꯩꯔꯤ꯫ ꯍꯛꯆꯥꯡꯒꯤ ꯀꯌꯥ ꯄꯨꯝꯕ ꯆꯣꯛꯊꯕ ꯃꯈꯩ ꯆꯤꯡ ꯑꯁꯤ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯅꯤꯡꯊꯤꯔꯕ ꯑꯁꯤꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯂꯝ ꯀꯣꯏꯕꯅ ꯋꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯑꯁꯤ꯫ ꯖꯨꯀꯣ ꯚꯦꯂꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ ꯖꯒꯥꯗ ꯂꯩ꯫ ꯃꯐꯝ ꯑꯁꯤ ꯅꯥꯒꯥꯂꯦꯟꯗ ꯚꯦꯂꯤ ꯑꯣꯐ ꯐ꯭ꯂꯥꯋꯔ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤ꯫ ꯖꯒꯥ ꯑꯁꯤꯒ ꯅꯥꯒꯥ ꯖꯥꯇꯤꯒ ꯃꯊꯥꯏ ꯊꯥꯏꯅꯗꯒꯤ ꯇꯠꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃ ꯂꯩꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯖꯨꯀꯣ ꯚꯦꯂꯤ ꯍꯥꯏꯕꯒꯤ ꯑꯔꯊ ꯑꯁꯤ ꯅꯥꯒꯥꯒꯤ ꯃꯔꯣꯜꯗ ꯑꯏꯪꯕ ꯏꯁꯤꯡ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯏ, ꯊꯃꯣꯏ ꯌꯧꯅ ꯆꯤꯛ ꯆꯤꯛ ꯏꯪꯅ ꯏꯪꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯥꯂꯦꯟꯗꯐꯥꯎ ꯖꯒꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯂꯤ꯫ ꯅꯥꯒꯥꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯗ ꯖꯒꯥ ꯑꯁꯤꯗ ꯈꯨꯟꯗꯥꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯦꯡꯅꯕ ꯈꯨꯟꯒꯤ ꯅꯍꯥ ꯈꯔ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯚꯦꯂꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯕ, ꯃꯤ ꯂꯩꯕ ꯉꯝꯂꯣꯏꯗꯕ ꯑꯃꯗꯤ ꯆꯥꯅꯅꯕ ꯃꯍꯩ ꯃꯔꯣꯡ ꯍꯧꯗꯕ ꯖꯒꯥ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯅ ꯈꯨꯟꯗꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟ ꯇꯥꯈꯤꯗꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ꯫ ꯑꯍꯥꯟꯕꯗ ꯖꯨꯀꯣ ꯚꯦꯂꯤ ꯑꯁꯤ ꯐꯤ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯥꯖꯅꯕꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯖꯒꯥ ꯑꯁꯤꯗ ꯀꯣꯟꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯋꯥꯏ ꯑꯃꯃꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯗꯒꯤ ꯂꯧꯔꯤ꯫ ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯂꯝꯀꯣꯏꯕꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯆꯠꯄꯗ ꯈꯪꯍꯧꯗꯅ ꯅꯥꯔꯛꯄ ꯇꯥꯔꯕꯗꯤ ꯈꯨꯗꯛꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯍꯟꯗꯨꯅ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯅꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯟꯍꯧꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯧꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯅꯅꯥꯎ ꯀꯧꯏ꯫ ꯑꯩꯍꯥꯛ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤꯅꯤ꯫ ꯇ꯭ꯔꯦꯛꯀꯤꯡꯕꯨ ꯄꯥꯝꯖꯕ ꯑꯣꯏꯔꯨꯕꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎ ꯈꯣꯜꯅ ꯊꯜꯂꯕ ꯖꯒꯥꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯃꯐꯝ, ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯎꯕ ꯉꯝꯕ ꯖꯒꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯍꯥꯛ ꯖꯨꯀꯣ ꯚꯦꯂꯤ ꯑꯁꯤ ꯍꯥꯟꯅꯁꯨ ꯀꯥꯔꯨꯔꯦ꯫ ꯖꯨꯀꯣ ꯀꯥꯔꯛꯄꯗ ꯖꯨꯀꯣ ꯄꯣꯏꯟꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯡꯕ ꯆꯤꯡ ꯑꯣꯏꯔꯤꯕ ꯃꯥꯎꯟꯠ ꯑꯥꯏꯁꯣ ꯀꯥꯈꯠꯈꯤꯕꯒꯤ ꯂꯝꯕꯤ ꯑꯁꯤꯒ ꯖꯨꯀꯣ ꯚꯦꯂꯤ ꯇꯥꯗꯧꯕ ꯂꯝꯕꯤ ꯑꯁꯤꯒ ꯈꯥꯏꯅꯐꯝꯁꯨ ꯂꯩꯔꯤ꯫ ꯖꯨꯀꯣ ꯚꯦꯂꯤꯗ ꯎꯟ ꯇꯥꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯁꯨ ꯑꯩꯍꯥꯛ ꯊꯦꯡꯅꯍꯧꯈꯤ꯫ ꯃꯐꯝ ꯑꯁꯤ ꯐꯖꯕꯅ 2018ꯒꯤ ꯃꯇꯝꯗ ꯑꯩꯍꯥꯛ ꯖꯒꯥ ꯑꯁꯤꯅ ꯀꯧꯕꯒꯨꯝ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯚꯦꯂꯤ ꯑꯁꯤꯒꯤ ꯐꯖꯕ ꯑꯁꯤꯅ ꯍꯥꯟꯅ ꯆꯠꯂꯨꯔꯕꯁꯨ ꯑꯩꯍꯥꯛꯄꯨ ꯇꯠꯇꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯀꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯤ 13 ꯇꯤꯝ ꯁꯦꯝꯗꯨꯅ ꯚꯦꯂꯤ ꯑꯁꯤꯗ ꯆꯠꯅꯅꯕ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ 2018ꯒꯤ ꯖꯨꯟ ꯖꯨꯂꯥꯏꯒꯤ ꯇꯥꯏꯅꯕ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯨꯀꯣ ꯂꯤꯂꯤ ꯍꯥꯏꯕ ꯖꯨꯀꯣ ꯚꯦꯂꯤ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯁꯥꯠꯂꯤꯕ ꯂꯩ ꯑꯁꯤꯁꯨ ꯁꯥꯠꯄ ꯃꯇꯝ ꯑꯃ ꯑꯣꯏꯕꯅ ꯂꯩ ꯑꯁꯤ ꯎꯕ ꯐꯪꯅꯕ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯔꯕꯁꯨ ꯇ꯭ꯔꯦꯛꯀꯤꯡ ꯇ꯭ꯔꯤꯞ ꯑꯁꯤ ꯆꯠꯈꯤꯕꯅꯤ꯫ ꯅꯣꯔꯠ ꯑꯦꯑꯣꯁꯤꯗꯒꯤ ꯋꯤꯡꯒꯔꯗ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯁꯥꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯈꯣꯏꯔꯥꯡꯕ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯁꯣꯏꯃꯥ ꯌꯧꯕꯗ ꯄꯨꯡ 11:30 ꯔꯣꯝ ꯇꯥꯔꯝꯂꯅꯤ꯫
ꯑꯁꯨꯝꯅ ꯇ꯭ꯔꯦꯛꯀꯤꯡꯒꯤ ꯇꯤꯞ ꯑꯁꯤ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯖꯨꯀꯣ ꯀꯥꯕ ꯃꯤꯑꯣꯏꯅꯗꯤ ꯈꯪꯂꯝꯒꯅꯤ, ꯁ꯭ꯇꯤꯌꯔ ꯁꯦꯝꯗꯨꯅ ꯊꯝꯃꯤ, ꯃꯌꯥꯝ ꯇꯣꯏꯅ ꯀꯥꯟꯅꯔꯤꯕꯅꯤꯅ꯫ ꯃꯔꯛ ꯃꯔꯛꯇ ꯎ ꯐꯩꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯎꯔꯥꯗ ꯀꯥꯕ ꯀꯌꯥꯅꯤ꯫ ꯋꯥꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ ꯄꯨꯂꯞ ꯋꯥ ꯂꯥꯡꯗꯨꯅ ꯆꯠꯄꯗꯨ꯫ ꯀꯅꯥꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯆꯠꯇ꯭ꯔꯤꯕ ꯂꯩꯔꯕꯁꯨ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨ꯫ ꯏꯔꯥꯡꯒ ꯐꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯆꯠꯄꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯖꯨꯀꯣꯒꯤ ꯇ꯭ꯔꯦꯛꯀꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯚꯦꯂꯤ ꯑꯁꯤꯒꯤ ꯐꯖꯕ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯑꯋꯥꯕ ꯀꯥꯎꯏ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯊꯤꯕ ꯃꯐꯝ ꯑꯁꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯤꯗꯤ ꯍꯦꯟꯅꯗꯨꯝ ꯌꯦꯡꯅꯤꯡꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯅꯣꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯅꯣꯡꯗꯤ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏ꯫ ꯅꯣꯡꯂꯤꯛ ꯑꯃꯗꯤ ꯏꯪꯕꯅ ꯂꯩꯆꯤꯟ ꯊꯥꯕꯅ ꯃꯤ ꯑꯃꯅ ꯑꯃꯗꯒꯤ ꯈꯣꯡꯀꯥꯞ 10-20 ꯆꯠꯈꯤꯕꯗ ꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯖꯨꯀꯣꯒꯤ ꯒꯦꯁꯠ ꯍꯥꯎꯁ ꯂꯩꯔꯤꯕꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯒꯦꯁꯠ ꯍꯥꯎꯁ ꯑꯆꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯋꯥꯕꯅ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯁꯥꯁꯦ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯩꯍꯥꯛ ꯍꯧꯒꯠꯂꯒ ꯒꯦꯁꯠ ꯍꯥꯎꯁꯀꯤ ꯅꯥꯀꯟꯗ ꯆꯠꯂꯒ ꯂꯩꯕ ꯋꯥꯇꯔ ꯇꯦꯡꯛ ꯃꯌꯥꯝꯅ ꯏꯁꯤꯡ ꯌꯥꯐꯝ ꯑꯗꯨꯗ ꯕꯛꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯒ ꯆꯨꯕꯅꯦ, ꯏꯁꯤꯡꯒꯗꯣ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯏꯁꯤꯡ ꯌꯥꯕ ꯂꯥꯛꯄꯗ ꯃꯤ ꯑꯃꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯁꯤꯡ ꯌꯥꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯑꯩ ꯍꯥꯟꯅ ꯌꯥꯍꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯒꯤ ꯏꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯖꯒꯥ ꯑꯗꯨꯗ ꯁꯣꯂꯔ ꯂꯦꯝꯞ ꯑꯄꯤꯛꯄ ꯑꯃꯁꯨ ꯊꯥꯜꯂꯤ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯝꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯩꯍꯥꯛꯅ ꯏꯁꯤꯡ ꯌꯥꯔꯤꯀꯥꯟꯗ ꯑꯩꯒꯤ ꯇꯨꯡꯗ ꯆꯠꯍꯧꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯜꯂꯒ ꯆꯠꯈꯤ꯫ ꯍꯤꯒꯣꯛ ꯃꯆꯨ ꯀꯩꯑꯣꯏ ꯑꯃꯝꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤ꯫ ꯑꯩꯅ ꯃꯥꯏꯁꯤ ꯊꯥꯡꯒꯠꯂꯒ ꯅꯨꯄꯥꯗꯨꯅ ꯂꯥꯟꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ, ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯍꯥꯛ ꯑꯉꯛꯄ ꯑꯃꯗꯤ ꯆꯃꯝꯅꯕ ꯐꯥꯎꯈꯤ꯫ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯉꯝꯕꯒꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯏ ꯑꯩꯍꯥꯛ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯕ ꯍꯦꯟꯖꯜꯂꯛꯇꯨꯅ ꯂꯦꯇ꯭ꯔꯤꯟꯗꯨꯗ ꯑꯩꯍꯥꯛ ꯄꯥꯏꯁꯜꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯦꯇ꯭ꯔꯤꯟ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯑꯩꯍꯥꯛꯇ ꯐꯥꯎꯔꯛꯈꯤ꯫ ꯃꯤꯅꯤꯠ ꯐꯥꯗꯦ, ꯀꯤꯕꯒ ꯀꯩꯒ ꯐꯠ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯩꯍꯥꯛ꯫ ꯒꯦꯁꯠ ꯍꯥꯎꯁ ꯇꯝꯅ ꯂꯥꯛꯄꯗ ꯑꯩꯍꯥꯛ ꯀꯤꯔꯕꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯛꯈꯤ꯫ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯦꯇ꯭ꯔꯤꯟ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯄ ꯂꯩꯔꯝꯕ ꯎꯔꯛꯈꯤ꯫ ꯒꯦꯁꯠ ꯍꯥꯎꯁ ꯃꯅꯨꯡꯗ ꯑꯩꯍꯥꯛ ꯄꯥꯏꯁꯜꯂꯛꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯗꯔꯥ ꯍꯥꯏꯗꯨꯅ꯫ ꯅꯤꯡꯁꯤꯡꯂꯒ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯩꯍꯥꯛ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯩꯖꯨꯞꯅ ꯀꯣꯛ ꯐꯥꯎꯕ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯇꯨꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯩꯍꯥꯛꯅ ꯀꯅꯥꯕꯨꯁꯨ ꯍꯧꯗꯣꯛꯂꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯌꯥꯝꯕ ꯑꯩꯒ ꯊꯦꯡꯅꯔꯤꯕꯗꯨꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯈꯤ꯫ "ꯅꯅꯥꯎ, ꯅꯅꯥꯎ, ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯥ" ꯍꯥꯏꯅ꯫ ꯑꯩꯅ "ꯀꯩ ꯃꯈꯣꯜꯅꯣ ꯏꯌꯥꯝꯕ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯨꯟꯅ ꯇꯥꯁꯜꯂꯨꯕꯗ ꯅꯣꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯒꯦꯁꯠ ꯍꯥꯎꯁ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ, ꯒꯨꯞ ꯒꯨꯞ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡ ꯑꯗꯨꯗ ꯗꯣꯛ ꯗꯣꯛ ꯊꯤꯜꯂꯛꯈꯤ꯫ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯜꯂꯒ ꯊꯝꯗꯦ, ꯉꯥꯁꯤꯜꯂꯒ ꯊꯝꯃꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ꯫ ꯃꯅꯥꯛꯇꯨꯗ ꯇꯨꯝꯕ ꯑꯇꯣꯞꯄ ꯅꯥꯒꯥꯂꯦꯟ ꯃꯆꯥ ꯑꯃꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯑꯝꯃꯤ, ꯃꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯗꯨ ꯊꯣꯡꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯈꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯕ ꯃꯇꯨꯡꯗ ꯒꯦꯁꯠ ꯍꯥꯎꯁꯀꯤ ꯖꯤꯡꯒ ꯑꯁꯤꯗ ꯗ꯭ꯔꯥꯡ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯅꯨꯃꯤꯠꯇꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯅꯈꯤ꯫ ꯑꯩꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯃꯈꯣꯏꯗ ꯇꯝꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯤꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯚꯦꯂꯤꯗ ꯀꯨꯝꯊꯈꯤ꯫ ꯀ꯭ꯔꯣꯁ ꯌꯨꯡꯂꯤꯕ ꯖꯒꯥ, ꯎ ꯑꯀꯪꯕ ꯍꯧꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯁꯥꯗ ꯖꯟꯇ꯭ꯔ ꯑꯃꯗꯤ ꯁꯤꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯁꯥꯕꯤꯕꯅꯤ ꯑꯩꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯠꯀꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯚꯦꯂꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤ꯫ ꯂꯩꯁꯤꯡꯅ ꯅꯤꯡꯊꯤꯅ ꯁꯥꯠꯄ ꯑꯃꯗꯤ ꯑꯁꯪꯕ ꯅꯥꯄꯣꯝ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯖꯒꯥ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯌꯥꯝꯅ ꯂꯨꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯃꯁꯨ ꯆꯦꯜꯂꯤ꯫ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏꯊꯨꯝ ꯀꯣꯛꯏ ꯍꯥꯏꯅꯩ, ꯃꯔꯝꯗꯤ ꯃꯤꯅꯔꯦꯜ ꯀꯌꯥ ꯑꯃ ꯌꯥꯎꯕꯅ꯫
ꯏꯪ ꯏꯪ ꯂꯥꯎꯕ ꯇꯨꯔꯦꯜ ꯑꯁꯤ ꯅꯤꯡꯊꯝ ꯊꯥꯗꯗꯤ ꯐꯝꯖꯜꯂꯤ ꯎꯟ ꯑꯣꯟꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯐꯖꯕ ꯉꯥꯛꯇꯅꯤ ꯔꯤꯇꯨ ꯔꯤꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯦꯂꯤ ꯑꯁꯤ ꯑꯅꯧ ꯑꯅꯧꯕ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯤ ꯅꯣꯡꯖꯨ ꯊꯥ ꯑꯁꯤꯅ ꯑꯣꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩ ꯑꯁꯤꯅ ꯆꯤꯡꯃꯥꯏ ꯄꯨꯝꯕ ꯊꯟꯀꯣꯛ ꯊꯟꯀꯣꯛ ꯅꯤꯡꯊꯤꯅ ꯁꯥꯠꯄ ꯑꯁꯤꯅ ꯃꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯉꯔꯥꯡ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯑꯩꯉꯣꯟꯗ ꯏꯟꯅꯔꯛꯄꯗꯧꯅ ꯐꯥꯎꯔꯛꯈꯤ ꯅꯣꯡꯅꯒ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕꯅꯦ ꯂꯩꯆꯤꯜꯅ ꯊꯥꯕꯒꯤ ꯃꯃꯤ ꯁꯥꯃꯤ ꯃꯔꯛ ꯑꯗꯨꯗ ꯃꯁꯦꯜ ꯃꯔꯥꯡ ꯃꯤ ꯑꯗꯨ ꯎꯕꯒꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯕ ꯅꯥꯒꯥ ꯑꯍꯜ ꯑꯃꯅ ꯍꯥꯏꯕꯗ ꯃꯐꯝ ꯑꯁꯤꯗ ꯆꯤꯡ ꯃꯔꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯁꯤꯗ ꯁꯥ ꯀꯩ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏꯅ ꯂꯩ ꯃꯁꯤꯗ ꯅꯠꯇꯅ ꯁꯥꯃꯨ ꯑꯉꯧꯕ ꯑꯃ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯕꯤꯔꯛꯈꯤ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯇꯤꯜ ꯍꯥꯔꯧ ꯑꯃꯗꯤ ꯑꯇꯩ ꯁꯥ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗ ꯏꯀꯣ ꯑꯣꯏꯅ ꯇꯥꯔꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯅ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯁꯟꯗꯦ ꯑꯣꯏꯔꯝꯃꯤ ꯃꯗꯨꯅ ꯃꯐꯝ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯏ ꯑꯩꯈꯣꯏ ꯅꯠꯇꯅ ꯒꯦꯁ ꯍꯥꯎꯁ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯟꯗꯦ ꯆꯔꯆ ꯀꯥꯈꯤꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯚꯦꯂꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡꯁꯤꯡ ꯑꯁꯤꯗ ꯂꯦꯛꯄ ꯆꯠꯅꯈꯤꯕꯩꯔꯥ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯇꯨꯝꯅꯅꯕ ꯇꯧꯕꯗꯨ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯔꯣꯝ ꯇꯥꯔꯝꯂꯅꯤ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯔꯨꯝ ꯃꯊꯛ ꯑꯁꯤꯗ ꯒꯨꯗ꯭ꯔꯣꯡ ꯒꯨꯗ꯭ꯔꯣꯡ ꯂꯥꯎꯅ ꯃꯤ ꯆꯠꯄꯒꯨꯝ ꯇꯥꯔꯛꯈꯤ ꯑꯩꯍꯥꯛ ꯏꯇꯣꯝꯇ ꯇꯥꯔꯨꯕꯩ ꯈꯜꯂꯨꯕꯅꯤ ꯃꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯈꯤ ꯃꯐꯝ ꯑꯁꯤ ꯁꯥ ꯀꯩꯀꯥ ꯂꯩꯕꯅ ꯂꯝ ꯍꯧꯗꯣꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯏꯌꯥꯝꯕ ꯑꯃꯅ ꯊꯣꯡꯗꯨ ꯐꯠ ꯍꯧꯒꯠꯂꯒ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯅꯥꯛꯇ ꯇꯥꯕ ꯎꯇꯨꯞ ꯑꯃꯅ ꯁꯧꯔꯒ ꯃꯤꯔ ꯂꯥꯏꯔ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯊꯣꯡꯁꯤ ꯊꯤꯡꯅꯕꯗꯤ ꯆꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯡꯖꯤꯜꯂꯝꯃꯤ ꯅꯣꯡ ꯊꯤꯠꯂꯤ ꯊꯤꯠꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯒꯦꯁ ꯍꯥꯎꯁꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯆꯝꯄꯜ ꯇꯣꯡꯂꯒ ꯆꯠꯄꯒꯤ ꯐꯦꯠ ꯐꯦꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ ꯑꯀꯤꯕ ꯍꯥꯏꯕ ꯃꯇꯧ ꯑꯃꯅꯤ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯈꯤ ꯎꯄꯥꯛꯅ ꯁꯥꯕ ꯈꯥꯡꯀꯣꯛꯁꯪꯒꯤ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯜꯗꯒꯤ ꯌꯦꯡꯂꯨꯕꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯃꯥꯟꯕ ꯃꯃꯤ ꯑꯃ ꯅꯥꯏꯇꯣꯝ ꯂꯦꯞꯄꯒ ꯂꯩꯕ ꯎꯔꯝꯈꯤ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯀꯤꯁꯜꯂꯨꯕꯅ ꯑꯩꯈꯣꯏꯅ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯩꯍꯥꯛꯇ ꯅꯠꯇꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯥꯇꯤꯟꯁꯨ ꯌꯥꯎꯗꯦ ꯀꯔꯤ ꯇꯧꯕꯒꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯀꯣꯛ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯤ ꯑꯣꯏꯔꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯪꯕ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯐꯥꯗꯣꯛꯑꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯝꯕꯗꯨ ꯃꯇꯥꯏ ꯊꯪꯕ ꯑꯗꯨ ꯀꯤꯅꯗꯨꯅ ꯈꯨꯗꯩꯅ ꯈꯨꯠꯀ ꯐꯥꯎ ꯀꯤꯁꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯀꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯝꯕꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯏꯁꯩ ꯁꯛꯄꯒꯨꯝ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯃꯔꯣꯜꯗꯨ ꯈꯪꯗꯦ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯧꯒꯠꯅꯈꯤ ꯄꯨꯡ 3 ꯇꯥꯔꯝꯂꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯎꯃꯪ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯇꯥꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯃꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯍꯥꯛꯇꯤ ꯏꯁꯥꯁꯤ ꯑꯔꯣꯏꯕꯤꯗ ꯁꯥꯒꯠꯂꯒ ꯂꯩꯔꯝꯈꯤ ꯂꯥꯏꯍꯧ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯐꯥꯔꯁ ꯑꯦꯗꯇꯒꯤ ꯍꯤꯗꯥꯛ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ ꯑꯀꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯃꯗꯤ ꯏꯁꯥ ꯉꯝꯂꯛꯇꯕꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯦꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯔꯛꯈꯤ ꯋꯥꯈꯜꯁꯤꯗ ꯇꯠꯇꯅ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯃꯅ ꯆꯃꯝꯅꯗꯨꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯗꯨꯅ ꯂꯩꯈꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛ 2020ꯗ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯚꯦꯂꯤ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯈꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯈꯤ ꯑꯗꯨꯕꯨ 2020ꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ ꯃꯃꯥꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯗꯨ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯤꯕꯔꯥ ꯃꯗꯨꯕꯨ ꯊꯦꯡꯅꯈꯤꯕꯗꯨ ꯑꯩꯍꯥꯛ ꯈꯛꯇꯗꯤ ꯅꯠꯇꯦ